ngase phong toan ba manipuri siphongsing amasung thokiba thawdawa thoksingdagi maruibi ipausing myamna thamjagi ahanbada sanaleba pauksi khunggasarga imphal manungda lenga ki ising pibigi thawong penadre myam thaknana bi ising phangadre water tanker amada lising amagasani pirambadu lising ani yore handakta pangthokiba taranithoi suba manipur legislative assembly gi ahum suba session gi aroiba numiki wong pong matamda manipur lenga ki PHED minister laisangtham susindrona pikiba paukhom amada iril turel tha ahum amasum imphal turel tha amagi ising watana pinaba leidi hena phungdokrabasu imphal gi mafam ayambada lenga ki water supply gi ising phangdabadagi lanai miyoi singna salaiba water tanker singdagi leiduna sisinare masina maram oiduna miyamda kham thengna awaba miyuna hale Impal gi maru eba torel singa sida ising marang kaina lerektabadi lenga ki water supply scheme sing ising piba lep ki ba sigi khudung cha baloduna lanai oina ising yon bi thabak tawriba water tanker salai ri bising ni ising gi mamal lepning ba mawong de leptuna hana liter lising taragani thoi water tanker amana ising thabagi mamal lupa lising amas sani dagi lupa lising amaga samni pawbo pirambadu hawjikti lupa lising ani gi masak yon ba thingnare Masidasnatana liter lising amarungi ising puba tata magic iris amadi diesel auto sing gari masa sing liter lising amada sarona lupa sahum dagi samri faw lorambadu haujikti lupa sangwa dagi lupa satre fawba yon ma thingnare asumni ising phangdabi awaba mayuk nariba miyam da lanai water tanker salari bising su amuka lepningba mawongda mamal lepsilakpa sina hena awaba pire amarumda lanai oina yolibi ising singa si kaya yamna senglabagi karamba technique sizinaraga treatment tawbagi kari chemical sizinabagi amadi haksang sukni oiba masak yawbra haibana singsu lainga ki mari leinaba authority na miyeng sangdabana lainatina sandorokpa madi pamdaba thawdok kaya marum thorakpa yabagi akiba sulairi sanaleba pauksi digi maruiba pauksi Atopi state natragana lebak singi oina di lanai oina thaknarabi ising yon bamadi salaiba farm singasi lainga ki mari lainaba authority da register tawduna makhoina ising sumthokpada sijinariba pambay amadi ising adu haksang da sungya oidabra haiban singbasing matamatam gi oina kupna yingsinduna lairibini adu state asigi oina di asigumba kanglon amata leitabana maramoiduna ising adu haksang sungya oibra natragana oidabra haibadasu khangmangamdre lanai miyo ama hektana sinphamasi Pining mamatamna paiba yabagi phibam amada lairi Manipur gi tampaki mafam sing maru in Imphal East ki mafam ayamada ising piribe iril turel gi imai sisu yamna mayeng takhibati gi water treatment plant sing ising sing ngamdabana maramoiraduna porompat water treatment plant hanagumna sang naina miyamda ising pibi gi thapul lepkhre plan asina lepkhibati gi Manipur gi khwaidigi sawba ana leng sang ama oiriba Jawaharlal Nehru Institute of Medical Sciences amasum sanjen thonggi officer colony yauna tuan mafam sing sang naini ising phanganba ngamkhidre hari hiramasi gi matang Manipur lenga ki public health engineering department gi maintenance divisions number 2 gi executive engineer L Iris na hokiba kumja English ngani ga kungani thogi December mangada notification ma thoktuna iril turel gi ising asi water supply pumna singkhatpa ngambagi sangdagi hanthana mayeng tapthakiba maramna porampat water treatment plant kon mafam singda miyamna sang naini ising piba ngamnaroi haina mangjoluna lakthokiba lekhrabani water treatment plant si mapung phana mathang tawba ngamdraba maramna sanjen thong officer quarter Zenims New Secon Nomaibung Tribal Colony Khalabung Lairak Soibam Halaikai Ayangpali Road Kongpal Khurai Sarzo Laikai Thaudam Laikai Thangjam Laikai Tendis Road Telepati Wangkhai Khuna Hapta Rahamania Top Khunang Khong Sing Mafam Sing Asidi Ising Piba Ngamlaroi Kadigam Iril Turel gi imai amuk wangkhalaktuna ising marang kaina sing ngamlaba matamda mauk sagum sang nain ising piba hogani haina su seroladuna makhatana phongdokibani Torel singi imai handakhibana tambaki marueba mafam singda ising piba ngamkidaba suki matangda PHED gi masin chatpa miyoy amana pawse sida phongdorakpagi matungina iril turel gi imai ising singkhatpa yabagi sangda gi tathakibana mauk sagum miyamdi ising phongan ngamdabani adumina mak singkai sing water treatment plan dagi nongmagi khara lakli ising sina Zenims VIP quarter amasum atay atop laikai singda khara pina bonari adumina hawjuma ki oinadi nongmada pung kaya pigadagi amadi numit kya ni kanaraga pigadagi haibna singbadi laptop ngamdri
अमरोमदा इम्फाल तुरेल गोइनसु इसिंगी इमाय हंथना लेकिबा मरमना वाटर सप्लाई प्लांट सिंग महौसांगुम निंथिना मथौ तौबु ngamdana leibani haina phongdoraki अमरोमदा लानाय वाटर टैंकर सलाइदुना इसिंग योलिबा मियोइसिंगना इसिंगी ममल लेपनिंगबा मवंगदा लेपमदी लेंगाकी वाटर सप्लाई प्लांट सिंगदा इसिंग फंगद्रबसु लानाय टैंकर सिंग असिनदी अदुमक इसिंग पीबा ngamliba sigi matangda pauksishin hangbu hangsingdi officers na pakum amata meksing na pirkide state asigi turel singi imai handaki ba duda lenga amadi mari lenaba loisang singna tumina yengduno laithokpi ki mahuta isingi awat pa leitana ba water tanker na sing sijina duna miamdi ising genthokpana singba thawrang pekhatpa mathautai masigi sumathakta imphal tampak phauduna satliba turel singa simau saga manadaba mongda haukiba sai khara sidi यामना ngana ising kangba thengnaraklibi kari maramgino haiba kupna thidokuna खुदा की ओइबा थाउसिल पाइखटबदना तना तुंग कोइना सतनबा याबा पॉलिसी प्रोग्राम याथोक्तुना अहोबसिंग असि लैतनबा होना होबा यामना तंगाइ फद्रे मसिगी सुमथक्ता लानाय ओइना वाटर टैंकर सलाइदि पिसिंग असिना लेपनिंग ममोंगना ममल लेपलिबा अमदि मखोइना योलिबि इसिंग अदु निंगथिना ट्रीटमेंट तौरब्रा हाइबना सिंगबसिंग असिदसु लैंगा की मरि लेनबा लोइसंगसिनसु अथुबा मतमदा मियेंग संगहोबगी तंगाइ फदबा यामना साउना लैरि हेनसु पाउसना मखाताना फोंदोरक्ले अतोपा पावमना दिल्ली दा मणिपुरी नुपी अमा मयांग नुपा अमना फुरक्ले दिल्ली दा लैबी मणिपुरी नुपी अमा दिल्ली गी मालविया नगर गी लंबी दा सतलिंगेदा मयांग नुपा अमना खुटपाक ना थादुना फुरक्ले थाउदोदो मणिपुर स्टूडेंट एसोसिएशन दिल्ली मासा की थाउमी सिंग ओहोबदगी दिल्ली पुलिस नॉर्थ ईस्ट सेल पाव पावरबा मतुंग सेनबा मियोइदु पुलिस ना फरख्रे पुलिस ना फंबा पावगी मतुंग ना थाउदो सिंग रां नुमिदांग पुंग तरारम ताबदा थोकिबने थाउदो सिदा पुलिस ना फारबा नुपादुगी ममिंग रामबाट अपोकपा बशीराम कवि मा उत्तराखंड की नारी नुपादुना नुपी मचादुदा खुथाबगी थौंग सथरकपा नुपी मचादुना मसा मथंतना थौना फना मयुकनदुना ओनसिंदुना थेंगनरिङैदा मसाकी मेंबर्स ओरिबा नेचुरल कुक फूड की प्रोपाइटर टाइसन सिंगाना थेंगनबदगी मणिपुर की मी माली हाइदुना संगसिंदुना मफम अदुवाइगी मियामगा लोइनना खामदोकलबा मतुंग दिल्ली पुलिस की नॉर्थ ईस्ट सेल पाउपीदुना मियोइदु फहनखिबने हाइदि थाउदो सिगी मतांगना पाउक्सी एसिगा मसाकी प्रेसिडेंट की टेलीफोन थांगना पाउ फंगनबदा मेनलैंड इंडियन सिंगना नॉर्थ ईस्ट की नुपी मचा सिंगदा उसी थवोइदबी थवोंग सथरकपसी मसिना सुहानबा नते इसल असिना थौना फना थेंगनख्रिबा सुना मैमना थौना लैना थेंगनबियु किबिगनो दिल्ली दा लैरिबा मणिपुर इसल इसे सिंगिदमक मासानमलि थौना फरबा मणिपुर गी माबुंग मोपा मैम अमा लैरि हाइबा कौबिगनो हाइना फोंदोरखि थाउदो थोकपमदा खुदक्ता लाक्तुना नुपी मचा सिगिदमक मतेंग पांगबिखिबा नॉर्थ ईस्ट पुलिस सेल दिल्ली पुलिस अमदि नेचुरल कुक फूड की प्रोपाइटर्स ओरिबा मासाकी मेंबर ताइसनबुसु थगतबा फोंदोखि पनबा याबदि ममांग थक्तगी हौना दिल्ली की मफम क्यादा लमदमसिगी अमदि अवांगनोंपुकी नुपी ओइबिसिंगु मफम अदुगी नुपासना फुसैबा अमदि इकाइ खुमनबा मखनबगी थौदो कया मरम थोपदगी दिल्ली की पुलिस की नॉर्थ ईस्ट सेल असि सेमखिबने हनसु पाउसना मखाताना फोंदोरक्ली अमरमदना BJYM की थौमी सिंग इम्पैक्ट थोमजिलाख्रे इम्पैक्ट टीवी की मनुंग हुटना हाइना मिंगथोनबा ngasi numida waram pung tarukta pangtokki discussion hour gi matamda youth congress ki president ningthaujam Popilal amasung BJP ki spokesperson mayang lambam Suresh Kumar ni ki marakta awaya kum tawnu ki bathaudokki matungda BJYM gi thaumi sing kaisang patal lebi impact tv da thomjilakhre mafam duragi phangwa paun hai 60 MLA is warrior of war on drugs haiba topic ta khana nainabagi thoramad pangtokki bane life oina pangthokpa manung hutna haiba thoramadu makhoi ani law khongnadunu wafum kya phongdonaki khana nainabadu loiraba tungda BJYM gi miyoi kuntra rong gi timama impact tv gi kakhatfa maya leptuna leki makhoi youth congress ki president Popilal phunana ba thorang tawre haiba paw amakha ngangnarak pataki maduna maram oiraga Popilal amasu ma kalakminaba makhoi ahum impact tv gi manungdagi makhara kumthadana leki ngahak इंथनखर बतुंग Popilal पाउमी अमना इम्पैक्ट टीवी की मखागी फ्लोर फाव थिंदरखी तंजादुदा BJYM की मियोई कांगबु अमा होचिनरखी थुनयाना Popilal इम्पैक्ट टीवी मनुंगदा अमुक पुसिनखि हाइरि पावदु फंगमदि सिटी पुलिस स्टेशन की टीम अमा अमसुंग इम्फाल वेस्ट डिस्ट्रिक्ट पुलिस की टीम सिंग मफमदु लाखी पुलिस की कांगबु अदुना इरांग अदु कंट्रोल तौनरबा यामना कन होनखि नकलानी की मरक्ता इरांग थोक्तनबा पाउमिसिंगसु खना नैनबा हाइबिसि वाफम खरदि अदुम फोंदोकनबनि maduna khoi khalin kha thana ba yaba nati ngasigi makhoi ani ngang na khibadusu karisu ka hen ma yawkhidi haiduna themjina na bonaki pausna makhata na hai tungda BJYM gi lusing basing lakhi amasum makhata na irang thon gumsi haiduna manak adu waida leramba workers sing adu khom laga pukhi
tung police ki team aduna Popilal bu mafam dudagi putholagi escort tawduna mayum pawu thinki hainisu thajabi yaba mafam dagi phamu pawusinasu makhatadi makasa tarakpoina hoyelan pawrige topa maruibe pawkhra namo Governor ki khongchata Kamjong District ki Deputy Commissioner ki worker education amasung healthcare yauna sector ayambada manpower sing wale Manipur ki apunba district taragator ki manungli yauriba singi district singi manungli su Impal ki khwaidigi lapna leibaga loinana manung hanjina leiba district singna mathang satuna mafam singa dugi kunja singa haktingnana wari watai sanabagi thabak leptana satharakliba governor laganesa nangasisu Kamjong district ki Kasom Khulen sub divisional headquarter satuna mafam dugi district level officer sing Civil Society Organization singi mihut sing village sip amasung kunja singa haktingnana unakre Subdivisional headquarter asida leiba Sadababana mandapta pangthukiba puna faminaduna wari watai sanabagi thoramna governor na DLO sing CSO sing yauna village amasung khunja sing makedigi thangalakpa amakoina mayukna ba kudong sadaba masum issue sing munataki adugo khunja singi aningba apamagi matungina pangba yaba mateng punamak pangani haibigi aset pathajaba piramki Governor na marking asigi kongset asigi manungsana Kasong Khulen Higher Secondary School da su satuna mairoi sing asigi phibam sing hakthingna yengsing khibag loinana school asigi mairoi sing amasung oja sing su wari wata sinaki school asida haujik sathariba simga sakatpagi thabak sing su yengsiladuna subdivision asigi manungda leiripa primary health center gi phibam haujik kari oiribegi hainasu hangkhen su pawshin makatana phongdorakli makasa tarakpoina to pawmana Manipur Lok Ayukta da Supreme Court su khudi thire High Court of Manipur ki final judgment amasung order da interfere tawroi harakle Manipur Lok Ayukta ga MSPCL gi managing director gi marakta soknarakpa logilan High Court Manipur ki Justice MB Muralindans na December ama English ngani ga kungani thuida aroiba wayel satharaga namit asidagi reserve tawdun thamlakiba judgment amasung order ama December taraga mapan English ngani ga kungani thuida laukthokladuna Manipur Lok Ayukta gi secretary na applicant oidun file torakiba miscellaneous case writ petition civil number 346 of 2022 bu merit yaudi haiduna dismiss tawkiba order gi mayukta Manipur Lok Ayukta na saliba sahi sida Supreme Court of India ra High Court of Manipur gi judgment amasung order gi mayukta special leave petition special leave to appeal number 2069 of 2023 file tawrubadasu leba sigi apex ko na High Court of Manipur na dismiss tawkiba Manipur Lok Ayukta gi miscellaneous case asigi order da interfere tawraroi habu wafam phongdorakre Supreme Court of India ki order si tha si ahumda Manipur Lok Ayukta na December taraga mapan English ngani ga kungani thoida High Court of Manipur na pi hiba makhoi gi miscellaneous case dismiss tawgi order du gi mayukta file torakpa SLP lokhatuna khanaraba matung na pi hibani apex ko na SLP si court asigi Justice KM Joseph amsum Justice JB Pardiwala gi bench na lokhatki Manipur Lok Ayukta gi SLP si MSPCL gi Managing Director N Sarat amasung atopa respondent singi mathakta file tawrakhibani loinana Manipur Lok Ayukta na High Court of Manipur file tawkiba miscellaneous case number 346 of 2022 bu High Court na dismiss tawkibagi mayukta appeal tawrakhibani SLPSC Apex Court ki Justice ani ki bench na lokhalakpada masigi petitioner amasung Lok Ayukta da amasung respondent sing oinaribi singi mo chinduna lepkiba Senior Counsel amamamna lusingba counsel singi maikedi Apex Court submission torakpa wafam sing bench asna munataki aduga numit asida pirakpa order amada High Court of Manipur civil writ petition 833 of 2022 lokhatuna khanaraga pikiba interim order singbu absolute oihanba amasum absolute oihaliba High Court of Manipur gi order bu semdok sadok piu amasum sana hanbigano hairakiba Manipur Lok Ayukta gi miscellaneous case adubu dismiss tawbagi thokiba order duda interfere tawru haki Loina Manipur Lok Ayukta na High Court of Manipur gi dismissals order gi mayukta file torakliba SLPSC ga mari lainana party punamaki maikedi gi submit tawnarakpa warol singi merit ki matangna su Apex Court ki oiba wafam amata phongdoklaroi haibaga loinana Apex Court asigi maikedi gi High Court of Manipur haujuk mapung pana warison productive civil writ petition 833 of 2022 adubu Supreme Court na pidi order asigi copy High Court of Manipur yobuga tha ahongi manunglu civil writ petition asi dispose tawna direction oina pirakhi Apex Court ki maikedi wafam mani asi yamna mayek sengna bench asigi order phongdokibag loinana Manipur Lok Ayukta na High Court of Manipur na pikiba makhoi gi miscellaneous case dismiss tawkiba order gi mayukta file torakpa SLPSC dispose tawre hanis khan khari
Panma yabadi Manipur Lok Ayuk tana High Court of Manipur file tawrakiba amasung court asina lakhwatuna khanaraga dismiss tawkiba miscellaneous case asi Manipur Lok Ayuk tana makoida file tawrakpa complaint amagi matungina MSPCL gi managing director amasung atop official khargi mathakta lakhwatpa complaint case number 5 of 2022 bu singnaraduna file tawrakpa civil writ petition 833 of 2022 ga mari lainana file tawrakpani haidi Makasa tarak po na to papam na heroin kilogram ama henba kunan faki pa miyama sa hitaragani gi matung na fadok pire. Manipulanga na kumza English ng niga taragani pan gi state sa digi may kabi illegal drugs ng marufon ng mutat kani habi gi panamda war on drug campaign keng thang na sang silaglabazu heroin number 4 kilogram ama henba kunan hakting ng fakat ki pa miyama sa hitaragani pan gi matung illegal drugs ng sipuran bagi dam maralay hayduna court na lapthok to na fadok pikre. Ngasi Special Judge NDNPS Bisnupur W Tonen Maiti ki ko na ma ki open court fadok piri hadan lakthok ra pamiyo du gi maming khwairakpam Romeo se yang kai mari kawi nambol awang lekai digi lekidra case budi gi masan pani ngasi dagi ne sei taraga mapulong gi mamang kumza English ngani ga mari gi October amagi nungthil pung aniga makhairom tarakoda ma matamadur Imphal East District Police ta lairamba Special Intelligence Units SIU gi officer in charge of sub inspector TS Ibo Thoumi na tawrakiba report ki matung ina MUAC nambol gi lining thau khorifab singi intervillage road ki mapam amadagi heroin number 4 kilogram ama henba gram lising amaga yangkai ki konan fat ki banhari mak illegal drugs singa siga konan fakat pagi mak ki batakta NDNPS Act section 21 clause gi makara nambol police station na case FIR number 54 clause 10 2004 register tawdun okki Police ki mekedigi pangagi forensic science laboratory da mangondagi fukat kiba drugs singa sigi manungdagi sample thaduna test tawbrusu heroin number 4 ne hana confirm tawrakiba galoinana maki mathakta case asigi charge sheet frame tawki hadi aduga court asina maki mathakta NDNPS Act section 21 clause sigi makara October 3 English nganiga taraga mangara cognizance lawraga wail satharkibani Maki wayel the prosecution witness tarug amasum defense witness anigi statement sing lobu loinana case asigi aroiba hearing mamang thagi kuntrada pangtholaga numit adudagi reserve tawtuna thamnakiba judgment amasum order na ngasi court asigi special judge W Tonen Maitina maki open court lathokibani punalamai humdraga mari panba court ki judgment amasum order na phungdokigi matungina maana kilogram ama henbagi heroin number 4 sing unauthorized oiba mon puduna salamagi damak makpu NDNPS Act 1954 gi 21 clause gi makara fadok pire hari haiki aduga mangondagi fagat ki number 4 asina appeal period loweraba matungda mangana busu direction piki ngasi ko na makpu fadok pire hadan lakthokhi bada mak Manipur Central Jail sajiwadi pothoraktuna court room da lekiyama sumakpu fadok pire habu wafum ko na masada jukhanki adumenama maki fadok ki matam lepthokna bigi sentence hearing na thasa ki tarag humdoida pangthokani hari Atopa pawamana Myanmar masa mana pirak kani kilogram taruka kona na fare ngasinung til pung anirom tarakpada Susampur PS officer in charge amasum Sangai Court PS ki timamaga Kongkhai room dagi Sangai Court area tamna illegal drugs sing purakani haiba information amagi matungina police station ani gi combined team na mapamadur sangsinduna gari punamak freaking amasum checking sathabada Myanmar masa amana pirak khibani haiba kani kilogram 6.167 kona na miyoyama fare hari faraba miyodugi maming Holngam Haukipsa Yankaya Pokpa, Hol Kulon Haukip Kawi, Susampur gi Sangai Court Subdivision gi Manungsan ba Gobazang Bilis Tagin Hari, Mawandagi Kani Singasi Executive Magistrate Amagi Mamang the Forward Kibini, Hari Bemahanga, Tata DI pickup passenger truck Amada, Tonglaga Kani Singasi Amuba Masugi Kama the Hablaga Purakibini Hari, Mawanda Satahiba, Ahan Buwang Pohongi Matungina Kani Singasi Mawanda Memar Masa, Kapuk Oba Manukushinara Kibaluna Mapu Kani Singasi Punanaba Negla Hari. Maki matata Susampur Police na NDNPS Act section 18 clause B gi makar case FIR number 18 clause 2 2023 registered tawdun local hari amaromda ngarang numidang pung nipan makhairom tarakpada phangkipa report amagi matungina Behiang Kulda WY tablet sing yole habigi matungina Susampur PS ki timamana sangsindunu thi humagi thabak sathabada WY tablet lising taraga mariga samapan nga maudra masum tablet sing asi yon khibigi senpam ga konana housingna Bijang family land lairaba Monglen Fidegi Kamkoshi Hangal Sekuntragum the Apple Lake Draba, Lanko Pau Ko Miwema Fogale Hedi, Mara tablet sing as you want seasonal mobile phone must assist story Hedi Atopa Pau Madana Mapamanida
miyai salaba nupa ama maunha ama thari yanduna siramle ngasiyu angan bapung taruk rom tarakpada masa nupa ohum amasu masa nupi ani leiraba masagi se yang hagene thirum suraba miyu ama masagi tumham kara thari yanduna siramle haidi lekhidraba miyu sigi mami khundrakpam toma kawi Bisnupur district ki topul lamkhai digi huzingna kongba lai khrum leirakta nupi mayumda leibane haidi maki loinabigi mamingna lai khuram ningol khundrakpam ongbi surbala erais nungsitombi kawi haidi ma karigidamak nupi mayumna thari yanduna siramli bano haibigi sab sab maram khangdri adomena mu thawdo sigi matangna police na case ma lokhalaga lekhidrabagi hakchang jenims ki mokta postmortem examination tawkhre amarom ta ngarang numijungba matung pung taragani thoge minute 13 rom tarakpada masagi sei taraga mari rom da ngai bi mauna ma masagi mayumna thari yanduna siram haidi lekhidrabi mauna tu ki ming nongthongbam abema leima mapuroiba en singlen sana kawi jiribam lamtai khunaudi haujingna sangaitel leiba mapam da laktuna leiribani maki masa nupam leiri haidi magna thari yanduna leiramdagi imungi miyoi singna thengnarakuna lautharaga rims ta pukatuna lekana ki adu bukan mangamdana lekhidabani haidi thawdo sigi matang police na case ma lokot paga loina lekhidrabi ki hakchang rims ki mokta postmortem examination tawkhre haidi atopa paw manamo waroshin proktri pa paw bu thingzilakpa yaroi Salai Group Company gi mingda Fumlo area da leribo lofam singa si na khai sengba waroshin ma proktri pa paw bu hari labuk singa si da kana gum amatana thingzilakpa yaroi haina Fumlo ends adjoining related areas welfare organization gi bai kai digi miyam na phungdurakli hiramasiga mari leina organization asigi secretary CSE bohol na phungdurakibada Fumlo da leribo lofam singa hauji hauji sayena ba leriba lofam amani masida Manipur Cricket Association sanabunga ma semgani hairiba wafamasi Fumlo ends adjoining related areas welfare organization yabangamloi Salai Group ki investors singa Fumlo area da leribo lofamasi matam sana court ki case da leriba mafamni madugi sumatakta labuk singa sida phawa madi mahimarong uzaduna yum puzari ba lomi kya lagi lofamasi bu kanana bu hona bada Manipur High Court faw ok ali banaki organization asigi secretary says ibohol na makhata na phongdorakibada High Court of Manipur wakatuna ngasidi lofam singa sida third party gi involvement yaro hena court rai pi khibani maram asna lofam singa sida kanagu mamiyoy natragan organization amatana Fumlo ends adjoining related areas welfare organization ki knowledge yaudana thaba amata packet pe yaroi loinana organization asina thamni buwa phumsina namfu sapuda thabak taraglabadi madura thengnana ba sapsana sem sadun leiri hansu pawksida pali Makasa tharak poina na harol gi thaudang pauksi di atin pang khutang thamjage lupa lakh manga gi mana piragani singdala mai tharamba miyoi sing sumna paw pipa ngamba singda lupa lakh manga gi mana piragani haina minister N Berena thokre se minister N Berena ma ke Facebook page thagalakiba worol lamana hairibana singdala mai thaba simadi tawbikanu haibani miyamda ngasisu numai singda lamai tharamle masi tawbiganu kanagumana Manipur gi mafam amada lamai tharamba miyoi sing sumna paw pipa ngamba singda sarkarna lupa lakh manga gi mana piragani Fagatrabadi yaroi aikoigi mising si haina phongdorakli atoba paw madana EK school gi mahiroi tamthina phukibagi maram kaukre akan be action mayuk nagadori tha sigi tarukta Imphal East ki sangak pham da leiba Enlightened Knowledge Higher Secondary School EK Higher Secondary School da atopa mahiroi kharagi mamangna mahiroi khara tamthina phugiba thawdoka mari leinana sarkar gi akan be action mayuk nagadori thawdo aduga mari leinana Manipur Sarkar gi Director of Education SL Nanda Kumar nga si thuki bo office memorandum amada haidibadi EK Higher Secondary School gi mahiroi khara school adugi atopa mahiroi khara gi mamangda lisaina phuki bagi video recording adu Facebook social media platform singna thaganarakpa yauna thawdo tungan education sector gi stakeholders singdagi criticize tarakli thawdo adu education is ki mekedi gi yamna haksina lobuga loinana thawdo aduga mari leinana ek amasum rule gi makhada daita leiribi school administration yauna oza officials singi mathakti action lawninga hoi maram aduna thawdo aduga mari leinana school adugi recognition kakpa board of secondary school amadi council of higher secondary school dagi affiliations withdraw tawba yauna mari leinaba ek rule gi makhada action lawridabagi maram kari lebagi haibadu sandongna piraknaba EK Higher Secondary School gi principal khangali loinana thawdo adur scenery oza official sing yauna masigi details sing haibadi mapagi maming address contact details sing adu education is ki director da submit tarakadabani loinana Victim mahiroi sing adu gi details sing haibadi mapagi maming address amasung contract details sing adu su submit tarakadabani loinana tha asigi tara taruki nungthilpung mari phawgi manungda directorate asidagi piraknaba khangaliba information sing adu yauna explanation adu sungsoi soidana education is ki director submit tawgadabani hairena su pawsna phongdorakli
ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯂꯜꯍꯧꯕ ꯑꯣꯏꯔꯝꯒꯗꯕꯗꯒꯤ ꯁ꯭ꯄꯣꯔꯠꯁꯅ ꯑꯩꯕꯨ ꯀꯟꯈꯤꯕꯅꯤ ꯕꯣꯛꯁꯔ ꯁꯔꯤꯇꯥ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯩꯍꯥꯛꯄꯨ ꯏꯟꯁꯔꯖꯦꯟꯁꯤꯗ ꯆꯪꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯅꯅꯕ ꯏꯊꯤꯜ ꯄꯤ ꯑꯗꯨꯕꯨ ꯁ꯭ꯄꯣꯔꯠꯅ ꯃꯍꯥꯛꯄꯨ ꯀꯜꯂꯛꯈꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯅꯕ ꯊꯕꯛ ꯇꯧꯅꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅ ꯆꯦꯝꯄꯤꯌꯟꯁ ꯕꯣꯛꯁꯔ ꯂꯩꯁ꯭ꯔꯝ ꯁꯔꯤꯇꯥ ꯗꯦꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ G20 ꯁꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝꯅ ꯄꯥꯡꯊꯣꯛꯂꯤꯕ Y20 ꯁꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯕꯣꯛꯁꯔ ꯁꯔꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛꯀꯤ ꯍꯣꯝ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗ ꯏꯪ 1990ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯗꯨꯅ ꯂꯜꯍꯧꯕ ꯑꯣꯏꯔꯝꯒꯗꯕꯗꯒꯤ ꯁ꯭ꯄꯣꯔꯠꯁꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤꯕꯅꯤ ꯃꯍꯥꯛ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯆꯍꯤ 12ꯗꯒꯤꯅ 16 ꯁꯨꯕ ꯃꯇꯝꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯆꯠꯄ ꯎꯏ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯏꯟꯁꯔꯖꯦꯟ 50 ꯔꯣꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯣꯏꯅ ꯎꯏ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯨꯝꯅ ꯑꯣꯏꯕ ꯄꯥꯝꯈꯤ ꯂꯣꯏꯅꯅ ꯏꯟꯁꯔꯖꯦꯟꯁꯤ ꯈꯣꯡ ꯊꯥꯡꯖꯟꯕ ꯍꯧꯈꯤ ꯏꯟꯁꯔꯖꯦꯟꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯏ ꯂꯣꯏꯅꯅ ꯏꯟꯁꯔꯖꯦꯟꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯀꯌꯥꯁꯨ ꯄꯤꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯨꯝꯅ ꯃꯍꯥꯛꯁꯨ ꯑꯣꯏꯅꯤꯡꯕꯒꯤ ꯃꯪꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯄꯥꯝꯈꯤ ꯁ꯭ꯄꯣꯔꯠꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ ꯁ꯭ꯄꯣꯔꯠꯅ ꯃꯍꯥꯛꯀꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯍꯥꯛꯅ ꯂꯜꯍꯧꯕ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯐꯨꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯟꯁꯤ ꯂꯥꯛꯈꯤ ꯂꯣꯏꯅꯅ ꯁ꯭ꯄꯣꯔꯠꯇ ꯆꯪꯗꯨꯅ ꯏꯪ 2001ꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯕꯦꯡꯀꯣꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯤꯌꯟ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯈꯤ ꯂꯣꯏꯅꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯈꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯆꯥꯏꯅꯥꯅ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯁꯛꯄ ꯎꯈꯤ ꯃꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯈꯤ ꯂꯣꯏꯅꯅ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯪ 2001ꯗꯒꯤ ꯏꯪ 2010 ꯐꯥꯎꯕꯗ ꯕꯣꯛꯁꯤꯡ ꯁꯥꯟꯅꯗꯨꯅ ꯃꯦꯗꯜ ꯀꯌꯥ ꯂꯧꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯤꯡꯆꯠ ꯄꯨꯔꯛꯅꯕ ꯁꯥꯟꯅꯈꯤ ꯁ꯭ꯄꯣꯔꯠꯅ ꯃꯍꯥꯛꯄꯨ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯍꯟꯈꯤ ꯃꯇꯧ ꯑꯗꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯠꯁꯤꯡ ꯑꯍꯣꯡꯕ ꯂꯥꯛꯄꯗꯨ ꯎꯕ ꯄꯥꯝꯃꯤ ꯁ꯭ꯄꯣꯔꯠꯅ ꯍꯦꯜꯊꯇ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯕꯅ ꯌꯨꯠꯁꯤꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁ꯭ꯀꯨꯜꯗ ꯁ꯭ꯄꯣꯔꯠ ꯑꯁꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯗ꯭ꯔꯒ ꯑꯦꯕꯨꯁꯀꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯕꯣꯛꯁꯔ ꯁꯔꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯁ꯭ꯄꯣꯔꯠ ꯈꯛꯇꯅ ꯃꯁꯤ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯒꯅꯤ ꯁ꯭ꯄꯣꯔꯠꯀꯤ ꯃꯇꯦꯡꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯗ꯭ꯔꯒ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯌꯨꯠꯁꯤꯡꯕꯨ ꯁ꯭ꯄꯣꯔꯠ ꯌꯥꯎꯅꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯆꯪꯏ ꯍꯥꯏꯈꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ